Hauzik COVID-19 ga mari leinana thamliba lockdown gi cheirakta ngarang numidang Imphal Police Station gi manung chanba Sagolban Bijoy Govinda Mabudong Mantri Leiraki lambi nakalda mapu masak khangdaba airweg ama leirambadagi bom oiramgatra haina miyam mipainarure Yungkhaibam taudan khanba luwang koba pala isai sakpa mioi amagi loinabina hairiba airweg adu mahaki mapuroibana isai sakpa chatpada puba begni Kauduna lambi nakanda hundok lambani haiduna hairakpadagi miyam mipainaramba adu handhanaki Air India ki flight service tha ani ga muk sangdokre center na nauna sangdokliba matam asi lakliba August 13 faubani masiga tharaga matam sangdokpa asi ahumlak subani Assam da ising ichau thokpadagi ngarang mioi ahum amaga su leikhidre hauzik phaupada Assam gi district kulhumdoi da ising thumjin khibaga loinana mioi lakh mapan gi mathakta awana nanghankhre leikhidraba mioi ahum asi ising na Iraq naduna leikhidabani amadi makoi sing asi Barbeta Demazi amadi Udalguri dagini hauzik phaupada Assam da mioi kun mathoi leikhidre amadi mioi lising kun taret henbana ichau asina sokhankhre